Thawal District Police Commando amadi yadage punba kangbuna lilong uku mathaktagi miyoi ama number 4 ga konana fagat pangamkhre. Yumthang nariba Assam amadi Meghalaya da igi khongul liduna furup maselgi marakta amatta oibagi mari sagatnabagi damak Thawal District Journalist Union gi kangbu ama ngasi Imphal thadokre. Panthobi Group of Company na sinduna company asigi team convention ngasi Uripok Taurangum Laikai da leiba company asigi office ta pangthokre. NCPRC amadi Manipur Commission for Protection of Child Rights na sinduna lamyan basanglenda nongmigi oiba state level workshop on the issue of heavy weight of school bags haiba hiramda khananainari. Ngarang dagi ngasi ayuk phawba nong machit oina sukhibana maram oiraga Govindaji konunggi akoiba mafam singda isingna thumjinkhre. Lamdam asida ILP chatnaba hokhibaga loinana ngasi laingaki maikei dagi Imphal gi Dharmasalada mitop singda ILP gi se sangsing piba hokre. January amadagi ngasi lungthil pung ama fawbada Imphal International Airport ta ILP gi ka chahunga humdra isu tawkhre. Taramathoi suba Manipur Legislative Assembly gi mapan suba session gi akhanaba mifom ama lakliba ningthokaba numita pangthoknanaba Assembly gi secretary na cherol ama thokre. Mahiroi singna ka hen lumba larikhaw pubuna makhoi gi pukning wakhal amadi hakchang animak sontha hali haina Manipur Commission for Protection of Child Rights ki chairperson Sumati Bala ningthojamna haikre. North East Unity Forum na CAA bu yaningdaba phongdoktuna hayeng ayuk pung 5 dagi Manipur pumbada total shutdown lauthokre. SK Women College Nambol gi Department of Human Rights amadi Human Rights Studies Center na National Human Rights Commission gi senthang makhada nongmigi oiba basic human rights ki training kam workshop ama ngasi college asigi conference hall da pangthokre. Regular Educational Trust na miyoi bagi seba gi damak ahanba oina mongsangai da laiba old age home da lairiba ahal singda angamba mateng sing pangkhre. Singzu yokhat palup na sinduna hojik Thawal District ki Wangjing Kodompokpi ground da pangthokliba mangarak suba Singzu Festival gi saruk ama oina ngarang free medical camp ama pangthokre. CAA na laibak asigi miyoi amatagi nagrik oibagi adhikar adu manghanba laite haina Union Home Minister Amit Shah na amuk hana phongdokre. Lamdam asida ahanba oina Manipur Mountaineering and Trekking Association amadi MS Adventure North East India gi technical support makhada Manipur University gi Department of Physical Education and Sports Science na sinduna numit 8 ni gi oiba non residential Cinderella Winter Adventure Sports Camp pangthoklagani hairi.